Mayam Kurumzari, Masong Andrimas Guide to YouTube channel Namukan Taram Nauksari. Ngasi na videos da research in the share to Janingi was see Khwaidagi Phaba network marketing plan ama Traga MLM concept from a Kamina choose to over the command decide to over the Habasni. Mastage the Ikuna laboratory discussed to use Khwaidagi Phaba network marketing plan say Karino Habasni. Nationwide lockdown COVID-19 pandemic situation maram oidana leiringai maraksida India khaktagi natna globally network marketing gi MLM gi concept mayam ama hojik chengom sawdonga kanna hojik thore masida network marketing na taba yamna scam oiba yamna fraud oiba mongda money circulation tawba crowdfunding oiba adagidi trading da base oibani na haijan ba forex ki trading gi oiba currency trading to ba sugumba mayam ama tola kanda akoi gi ram da mai koi gi kai sin su sil na mayam ama sida paisa mayam ama thada bi na kanna paisa ta na bo na bi ri edo sigumo ta seng na concept sing jina di ta seng ba network marketing na traga MLM oiba gi concept ama din na ta bani na makoi na ponzi scheme ta seng na scheme and a type of scheme oibani na scheme jing jima koi na mi jing gi paisa sing je loina khongkala kan ma gi bagumba sigma concept ama kan na thole adu marak sida ai koi na masigi videos da ine research sing da yamna emphasize to janingi ba yamna request to janingi ba point di any plan ama khak choose to ding gi mamang da plan sing si kari plan o sigi plan si yamna sustainable loiba plan la sigi plan si da growth level si kari oi bi ai ai gi hayeng si ai gi future si sigi plans de kari oi bi ai ha bi si kitang khanda bi ra kanda akoi plans de paisa invest to bi bo oiro natraga network marketing plans si da akoi na thabak to bi ba bi oiro si oi ta ga kitang khanda ra ga to bi yo ado ita ga di akoi na si da paisa mang ba gi natraga matam mang ba gi si da ningan na ba nungai ta ba le ba se kitang di akoi sidagi kitang di ko ko yai habagi ai gi concepts da ne ai na kan ai na analyze to zeruba ai na pazaruba ai na tizaruba ai gi experience kitang network marketing gi field da lerak pa mayam jing gi da pulla ga ne ai na masigi video se semjari ba se network marketing plan sing si networking si apa plan ni networking si apa ore hojiki det di network itself is so called the father of all business ore even India gi prime minister himself masamang na network marketing plan si India da yamna chauba future ama oirakador yamna kanaba future ama oirakador and a number of occasions ta mana sumana so high people legre adagi di India ki markets da leriba global senior ki da yang kanda achauba network marketing gi plan concept mayam ama hojik India ki soil sing sida foreigner mayam ama hojik changa ga to ba hori sing je si kai no hai ta ga di masigi future ama leiba da gi ne adina even Delhi University da network marketing gi MBA gi kaino sida courses sing hojik hapsan ba hori sing je si concept sing je leiba da gi ni aduna koi concept si khang na bo na si tawda bo kwai da gi best oiba kwai da gi afa plan da koi khang ji kana da bi da koi paisa mangan gom si hai si si concept si lojaraga ni aina asigi video se semjari ba se aduna network marketing plan sing si aina masigi marak sida horko matam sida specific oiba marketing plan ama khatang ai lojaro in general oiba in the globally fit to we have a parameter taru khaina select or kana parameter select tawriba taruk si manungda ai discuss to jage aduga mayam isa isa na aina pami ba ai comfort oiba zone da ai oiba ya ba aina honaba ngamgadaba zone sidagi yangbira ai network marketing plan jing dum choose to bi hamasne khwaidagi anhan ba parameters da ina yengjaning ba se company gi profile si kai no hamasne company si kari no habasi khambasi mayam darkar oi company si karamaina karamba matam da horokibano kamaina horokibano aduga kana kana na no sigi company ji hodo ibase habasne masi ji makhang darkar oi masi khang da taragadi akoi kana na hodo ibase no habas posak si makhang da taragadi hori ba mi sing ji financially moi si deft oi ba yamna paisa putharaga le ba adagi putharaga jo hoji hoji su lei ba mi sing ora taragadi khoi je dum mang ma ya duni company gi financial stability na traga financial sound oi ba sima yamna darkar oi adugi mathakta company gi masa gi vision natraga future plan si kaino kaiguma business the entrepreneurship ki tasena mayam sing si kana hoba yana bagi posaka mada business ki tawagi posaka mada select para natraga mo ko short term oina mo ko je paisa je kidang tan ge habagi posak sing da sumaina crowdfunding gi oi ba posak sing do sima para natraga hoji oiriba levels dagi ai koi platform si south ho kanda tong koi ba yamna sustainable loiba plan amada
ꯑꯩꯈꯣꯏ ꯚꯤꯖꯟ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯌꯥꯝ ꯊꯤꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯪꯅꯤ ꯑꯩꯈꯣꯏ ꯏꯐꯔꯠ ꯃꯌꯥꯝ ꯑꯃ ꯆꯪꯅꯤ ꯍꯥꯔꯗ ꯋꯥꯔꯛ ꯑꯦꯟ ꯁ꯭ꯃꯥꯔꯠ ꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯇꯧꯅꯤ ꯑꯗꯨ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯅꯤ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯣꯡꯒꯔ ꯄꯦꯔꯤꯌꯗ ꯑꯣꯐ ꯇꯥꯏꯝ ꯏꯚꯟ ꯖꯦꯅꯦꯔꯦꯁꯟꯁ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃ ꯄꯥꯝꯃꯦ ꯃꯗꯨ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯗꯤ ꯀꯩꯅꯣ ꯀꯝꯄꯅꯤꯒꯤ ꯂꯤꯒꯦꯜ ꯇꯔꯝꯁꯤꯡꯁꯦ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯔꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯣꯂꯣ ꯇꯧꯕꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯤꯒꯦꯂꯤꯇꯤꯁꯤꯃ ꯑꯦꯗꯣꯞ ꯇꯧ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯦ ꯐꯖꯅ ꯃꯥꯁꯦ ꯑꯦꯗꯣꯞ ꯇꯧꯔꯀꯥꯟꯗ ꯐꯣꯂꯣ ꯇꯧꯔꯀꯥꯟꯗ ꯆꯠꯄ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯁꯦ ꯁꯁꯇꯦꯟ ꯇꯧꯒꯅꯤ ꯅꯝꯕꯔ ꯑꯣꯐ ꯏꯌꯔꯁ ꯃꯥꯁꯦ ꯁꯁꯇꯦꯟ ꯇꯧꯒꯅꯦꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯗ ꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯣꯔꯄꯣꯔꯦꯠ ꯑꯦꯐꯤꯌꯔꯁ ꯑꯦꯝ ꯁꯤꯒꯤ ꯃꯈꯥꯗ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡꯒꯤ ꯃꯈꯥꯗ ꯀꯣꯟꯁꯦꯞꯁꯤꯡꯁꯤꯗ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯗ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥꯡꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯗ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯂꯤꯒꯦꯂꯤꯇꯤ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔ ꯑꯃꯅꯤ ꯁꯤꯗꯩꯁꯤꯗ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯀꯝꯄꯅꯤꯒꯤ ꯄ꯭ꯂꯥꯟ ꯅꯠꯇ꯭ꯔꯒ ꯀꯣꯟꯁꯦꯞꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅꯤ ꯀꯝꯄꯅꯤꯒꯤ ꯃꯁꯥꯃꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯔꯝ ꯑꯍꯨꯝ ꯈꯛꯇꯪ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯃꯁꯤꯗꯩꯁꯤꯗ ꯀꯝꯄꯅꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯑꯗꯒꯤꯗꯤ ꯑꯣꯐꯂꯥꯏꯟ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯑꯗꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯀꯝꯄꯅꯤ ꯐ꯭ꯔꯦꯟꯂꯤ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯀꯝꯄꯅꯤ ꯈꯛꯇꯪ ꯀꯥꯟꯅꯔꯒ ꯃꯣꯏ ꯂꯧꯔꯒ ꯆꯠꯈꯤꯒꯦ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯐꯂꯥꯏꯟ ꯐ꯭ꯔꯦꯟꯂꯤ ꯍꯥꯏꯕꯁꯤꯅ ꯃꯊꯛꯇ ꯂꯩꯍꯧꯕ ꯃꯤꯁꯤꯡ ꯈꯛꯇꯪ ꯃꯈꯣꯏ ꯈꯛꯇꯪ ꯀꯥꯟꯅꯔꯒꯦ ꯃꯈꯥꯗꯤ ꯅꯣꯏ ꯖꯣꯏꯟ ꯇꯧꯔꯣ ꯑꯗꯨꯒ ꯅꯣꯏꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯀꯣ ꯁꯤꯒꯤ ꯑꯅꯤꯁꯤ ꯑꯣꯏꯔꯒꯗꯤ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯗꯤ ꯀꯩꯅꯣ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯤꯅꯤ ꯑꯩꯈꯣꯏꯅ ꯌꯥꯎꯕ ꯃꯇꯝꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯦꯅꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯁꯤꯗ ꯂꯣꯏꯅꯃꯛ ꯀꯥꯟꯅꯕ ꯌꯥꯕꯒꯤ ꯃꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯑꯞꯄꯔ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯂꯥꯏꯟ ꯂꯤꯗꯔꯁꯤꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯀꯥꯟꯅꯔꯤꯕ ꯇꯥꯜꯂꯤꯕ ꯄꯩꯁꯥꯒꯤ ꯆꯥꯡ ꯁꯤꯗꯒꯤ ꯍꯦꯟꯅꯃꯛ ꯇꯥꯟꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯁꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯦ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯅ ꯀꯩꯅꯣ ꯀꯝꯄꯅꯤꯒꯤ ꯄ꯭ꯂꯥꯟ ꯀꯣꯟꯁꯦꯞꯁꯤꯒꯤ ꯃꯅꯨꯡꯗ ꯀꯝꯄꯅꯤꯒꯤ ꯄꯦ ꯑꯥꯎꯠꯁꯦ ꯑꯩꯈꯣꯏꯗ ꯐꯪꯉꯤꯕ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯃꯣꯏꯅ ꯄꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯗꯒꯤ ꯃꯣꯏꯁꯦ ꯁꯔꯀꯨꯂꯦꯠ ꯇꯧꯔꯒ ꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯗꯛꯁꯤꯡꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯤꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯌꯥꯝꯅ ꯏꯟ ꯗꯤꯇꯦꯜ ꯑꯣꯏꯅ ꯈꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯤꯗꯒꯤ ꯁꯔꯀꯨꯂꯦꯠ ꯇꯧꯔꯒ ꯄꯤꯕ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯖꯣꯏꯅꯤꯡꯒꯤ ꯐꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯗꯛꯀꯤ ꯐꯤ ꯑꯣꯏꯔꯣ ꯄ꯭ꯔꯗꯛꯀꯤ ꯔꯦꯠꯀꯤ ꯚꯦꯂꯨ ꯑꯣꯏꯔꯣ ꯁꯤꯒꯤ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯂꯦꯁ ꯗꯦꯟ 50% ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯁꯤꯗ ꯁꯔꯀꯨꯂꯦꯠ ꯇꯧꯕ ꯄ꯭ꯂꯥꯟ ꯑꯣꯏꯇꯥꯔꯒꯗꯤ ꯅꯣ ꯃꯗꯨꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯁꯨꯡꯀꯥꯟ ꯀꯥꯟꯅꯗ꯭ꯔꯦ ꯀꯝꯄꯅꯤ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯀꯧꯔꯦ ꯃꯁꯦ ꯀꯝꯄꯅꯤ ꯈꯛꯇꯪ ꯀꯥꯟꯅꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯣꯔ ꯗꯦꯟ 50% ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯤꯒꯤ ꯑꯩꯈꯣꯏꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯄ꯭ꯂꯥꯟ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯔꯦ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯅ ꯂꯨꯄꯥ 10,000ꯒꯤ ꯄꯣꯠ ꯌꯣꯜꯂꯀꯥꯟꯗ 12,000ꯒꯤ ꯄꯣꯠ ꯌꯣꯜꯂꯀꯥꯟꯗ ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,500 ꯈꯛꯇꯪ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯑꯄꯪꯕ ꯁꯤꯕꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯥꯟꯅꯗꯦ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯅ ꯀꯝꯄꯅꯤꯒꯤ ꯄꯤꯊꯣꯔꯛꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯂꯦꯁ ꯗꯦꯟ 50 ꯃꯣꯏ ꯁꯔꯀꯨꯂꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯈꯛꯇꯃꯛ ꯖꯣꯏꯅꯤꯡ ꯃꯅꯤꯁꯤ ꯈꯛꯇꯃꯛ ꯁꯔꯀꯨꯂꯦꯠ ꯇꯧꯔꯒ ꯇꯧꯕ ꯀꯝꯄꯅꯤꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯤꯡꯁꯦ ꯗꯤꯁ ꯏꯁ ꯅꯣꯠ ꯑ ꯅꯦꯠꯋꯥꯔꯀꯤꯡ ꯗꯤꯁ ꯏꯁ ꯇꯥꯏꯞ ꯑꯣꯐ ꯁ꯭ꯀꯤꯝ ꯃꯁꯤ ꯄꯣꯟꯖꯤ ꯁ꯭ꯀꯤꯝ ꯃꯈꯜ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠꯁꯤꯅ ꯀꯩꯅꯣ ꯀꯝꯄꯅꯤꯒꯤ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒ ꯁꯔꯚꯤꯁꯦꯁꯁꯤꯡꯁꯦ ꯀꯩꯅꯣ ꯃꯈꯣꯏꯁꯦ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯕ ꯌꯥꯕ ꯄ꯭ꯔꯗꯛꯁꯤꯅ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯕ ꯌꯥꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯗꯤꯃꯥꯟ ꯂꯩꯕ ꯌꯥꯕ ꯄꯣꯠꯁꯛꯁꯤꯡꯂ ꯔꯤꯄꯤꯇꯦꯠ ꯗꯤꯃꯥꯟꯁꯤꯡ ꯂꯥꯛꯄ ꯌꯥꯕ ꯄꯣꯠꯁꯛꯁꯤꯡꯂ ꯍꯥꯏꯕꯁꯤꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯋꯥꯟ ꯇꯥꯏꯝ ꯗꯤꯃꯥꯟ ꯇꯧꯔꯒ ꯂꯥꯏꯐ ꯂꯣꯡ ꯂꯩꯔꯣꯏꯗꯕ ꯄꯣꯠꯁꯛ ꯁꯤꯒꯤꯗꯨꯗꯤ ꯃꯥꯔꯀꯦꯠꯀꯤ ꯁꯦꯆꯨꯔꯦꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯥꯔꯀꯦꯠꯀꯤ ꯁꯦꯆꯨꯔꯦꯁꯟꯁꯦ ꯂꯥꯛꯇꯅꯕ ꯔꯤꯄꯤꯇꯦꯠ ꯗꯤꯃꯥꯟꯁꯤꯡ ꯂꯩꯕ ꯌꯥꯕ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯄꯤꯇꯦꯠ ꯗꯤꯃꯥꯟꯁꯤꯡ ꯂꯩꯒꯅꯤ ꯁꯤꯒꯤ ꯀꯣꯟꯁꯦꯞꯁꯤꯃꯁꯨ ꯑꯩꯈꯣꯏ ꯈꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯌꯥꯝꯅ ꯀꯣꯁ ꯏꯐꯦꯛꯇꯤቭ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ ꯚꯦꯂꯨꯁꯤꯡꯁꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯑꯗꯒꯤꯗꯤ ꯄ꯭ꯔꯗꯛꯁꯤꯡꯁꯤ ꯑꯃꯨꯛꯁꯨ ꯔꯤꯖꯜ ꯑꯣꯔꯤꯌꯦꯟꯇꯦꯠ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡꯁꯨ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔ ꯑꯃ ꯁꯤꯗꯩꯁꯤꯗ ꯍꯥꯏꯇꯥꯔꯒꯗꯤ ꯏꯚꯟ ꯗꯦꯟ ꯑꯩꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯁꯤꯗ ꯅꯦꯠꯋꯥꯔꯀꯤꯡꯒꯤ ꯀꯣꯟꯁꯦꯞꯁꯦ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯗ꯭ꯔ ꯐꯥꯎꯕ ꯑꯦꯖ ꯑꯦꯟ ꯑ ꯀꯁꯇꯃꯔ ꯑꯩꯅ ꯃꯥꯔꯀꯦꯠꯇꯒꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩꯅ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯁꯤꯒꯤ ꯄ꯭ꯂꯥꯟꯒꯤ ꯀꯣꯟꯁꯦꯞꯁꯤ ꯇꯧꯗ꯭ꯔ ꯐꯥꯎꯗ ꯑꯩꯅ ꯄꯣꯠꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕ ꯌꯥꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯕ ꯌꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯊꯕꯛꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯝꯕꯔ ꯑꯣꯐ ꯄꯔꯁꯟꯁꯦ ꯑꯩ ꯊꯦꯡꯅꯔꯛꯀꯅꯤ ꯃꯣꯏꯗꯤ ꯑꯩ ꯅꯦꯠꯋꯥꯔꯀꯤꯡꯗꯤ ꯄꯥꯝꯖꯗꯦꯀꯣ ꯑꯩ ꯄ꯭ꯔꯗꯛꯇꯤꯗꯤ ꯂꯧꯒꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯨꯅꯤ ꯄ꯭ꯔꯗꯛꯇꯨ ꯃꯈꯣꯏꯅ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯀꯟꯁꯦꯞꯁꯦ ꯑꯩꯅ ꯅꯦꯠꯋꯥꯔꯛꯁꯦ ꯌꯥꯎꯗ꯭ꯔ ꯐꯥꯎꯕ ꯄ꯭ꯔꯗꯛꯇꯨ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄ꯭ꯔꯗꯛ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯀꯝꯄꯅꯤꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯗꯛ ꯅꯠꯇ꯭ꯔꯒ ꯁꯔꯚꯤꯁꯦꯁꯁꯤꯡꯁꯦ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯑꯦꯔꯤꯌꯥ ꯑꯃꯇ ꯅꯠꯇꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯤꯃꯥꯟ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯑꯣꯏꯒꯗꯕꯅꯤ ꯃꯥꯔꯀꯦꯠꯁꯤꯡꯁꯤꯗ
yamna at large yamna paxna leitargadi aina posaction ida demand jingsi yam line yamna paxna leitargadi ai masigi thawak se tawo se so yamna kodong sa ho oigane badane company gi product natraga services singida sigi concept sima kitang clear oina khambi gadamne aduga mathangi posaction investment ge amount si ken investment ge amount si yamna chaw investment ge amount laibasne investment ge amount si yamna chaw targadi Indian direct selling association si makada IDSS gi makha IDSS na si authorized oidre se network marketing plan na trema gi investment paisa ji amna chawradi investment gi paisa se at the minimal oida ne sine network marketing ai ja yaw background wherever whatever background de to pala ba mi khudi mong na to bungam ba ya ba paisa oida ne network marketing plan ji phaja ga ta ga di sam ba kulli mo ga jo cycle sem ba mi mo jo workshop to ba mi ga jo IS mo ga jo to ba ya ba gi level se mi khudi maki reach ta lai ga da ne network marketing plan ja aduna ne Bill Gates atam amada prithvi khwaidagi paisa pairum ba pass na mana wahi ma hairame se aina chance ma muk zero dagi horna bagi chance mong phang ta ga di I will choose network marketing not other companies kai no ai ta ga di ma su yam humble oi ba background ma dagi ma su start to ko ni na ma su belong to ko ni na adoi ta ga di network marketing plan ji di paisa ji mega investment da coin ta ro kan da huge amount of money even millionaire ba koi ba ya ba gi billionaire ba ya ba gi concept se le ben ma si gi post se ma select to ne adine paisa ji heavy investment to hal ba tar ga di ma gi concept to network marketing plan natre MLM gi concept natre that itself it is called one type of a scheme or Ponzi scheme ni ma matam khra gi matung da soi na ma gi botol da mang ra ni oi roi adine ma si gi post si ma akoi concept se lai ga da bani adu gi matung da attitude of people si companies da yauriba companies da thamu toriba leaders in company gi founders ki mi se mo khoi ki attitude se kamai tawge mo khoi ki behavior se kamai tawge ha ba se yamni important oi sidai na kai noi ta ga di lairiba companies ki leaders sing da ai MLM se da tawmini ba mi sing se ki mo se yamna friendly oi ba working environment nam leita ga di ai masi ki posak se ha tawba yare adu na tabi da ai join to hola kan da exploit to ma ga ai important oi rak ta ga di se ai just opportunity na tre ma do exploitation oi ra ni masi da madu yaurobagi darkar oidre kai haida friendly environment ma leitar ga di mokoina taliba paisa sing do chap manana ai su talana nabagi mokoida koida su help to bira kani adugi help to phang da tar ga di akoi sigi posak sida tawrobagi kana dre mado opportunity na te that is kind of exploitation adne culture habis de karino akoi marak se leba yam the relation network marketing habis the relations ma yam important noi aduna relationship yam na fajawa yam na friendly oi ba atmosphere ma leitar ga di ये together and brotherhood oi bagi kano ma atmosphere am leita ga di masigi network marketing plan ja koi to kana ni ai su growth wa ga ni leadership su growth wa ga ni ado ai makha da lakpa me am su loina growth wa ga ni aduga last oi ba posak da yam quite important oi ba posak da kai no training and support system si kayam yam na phajana lei ge abs ni network marketing plan si da ai se learning se to draba training sessions yaw draba do tar ga di thanda na to ba si yam na one ni do oi su or kai no ai motivation level ama ai ge team gi spirit ama darkar oi team gi spirit si kana na pi dam no ai ge offline ka mu na pi dam ni companies na pi dam ni team gi spirit si da training gi session mayam ama motivation mayam ama si da rigorously ai continuously session ji da systems da ai adapt to na bo honor ka do ji sigi systems da ai belong to da tar ga de ai concept se thanda nai to bo sing amroi kai na ga network marketing da normally ni gi tha mani gi concept na te ne to do ise matam kui ba matam amani aduga leiriba matam si marung da ina long term oina kana ba ya posak ma to ko do ina motivation level se yamna adagi di ai gi commitment level se yamna high over darkar oi se high oi en gai ta ga yamna chwa support system adagi training system ma ai je kari to to no kari work da sine network marketing da khena ba ma khla ya ta yi market business to ba ta businessmen ni da kari no mo gi da di moi business to atop da tambiram di moi le kai da business to handar ka do ni network marketing di na te moi ki business to atop da tambita ga moi business to grow to do ni sine khena ri se adana offline jing ni do sigi motivation level ja sigi support system ja sigi training materials ja ko yauri ba mi ko ma da provide to bi ra ba pachaba training system je le ra ba training system is not only earning money akoi gi personality the YBI ko gi speaking kind of the YBI ko gi communication skill the YBI ko gi physical gesture the YBI ai gi positivity and manung the lakadar was mayam the OBS mayam se training support se pola phajna leita ga di ai paisa tan ra ga su si gi person thi loi phang tar ga di ai isa mangta atum motivation ma lei gi posak ama lakane na si gi posak ke yam darkar hoi si gi posak sing ge loina leita ga di khoi phangada ni the training support se technology the base oi ba da khodimak na yam line accessible oi ba
ꯐꯪꯕ ꯌꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯕꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯋꯦꯕꯤꯅꯥꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅꯀꯣ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯞꯄꯣꯔꯠꯁꯤꯡꯁꯦ ꯐꯪꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯇ꯭ꯔꯦꯅꯤꯡ ꯁꯞꯄꯣꯔꯠꯁꯤ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯐꯖꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡꯁꯤꯁꯨ ꯇꯧꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯨꯒꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯅ ꯀꯟꯀ꯭ꯂꯨꯗ ꯇꯧꯅꯤꯡꯕꯁꯤꯗ ꯄꯣꯏꯟꯠꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯄꯦꯔꯥꯃꯤꯇꯔꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯔꯤꯃꯥꯏꯟ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕꯁꯤꯗꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯐ ꯗ ꯀꯝꯄꯅꯤꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯄ꯭ꯂꯥꯟ ꯑꯦꯟ ꯀꯣꯟꯁꯦꯞꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯄ꯭ꯔꯗꯛꯁ ꯑꯦꯟ ꯁꯔꯚꯤꯁꯦꯁꯤꯡꯒꯤ ꯑꯦꯛꯖꯣꯁꯇꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯄꯤꯇꯦড ꯗꯤꯃꯥꯟꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯏꯟꯚꯦꯁꯃꯦꯟ ꯑꯦꯃꯥꯎꯟꯁꯤ ꯌꯥꯝꯅ ꯃꯤꯅꯤꯃꯦꯜ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯦꯇꯤꯆꯨꯠ ꯑꯣꯐ ꯗ ꯄꯤꯄꯜꯁꯤ ꯌꯥꯝꯅ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯁꯄꯣꯔꯇꯤভ ꯑꯣꯏꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇ꯭ꯔꯦꯅꯤꯡ ꯑꯦꯟ ꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯅ ꯑꯦꯅꯤ ꯋꯥꯟ ꯁꯤꯗꯩꯗ ꯏꯖꯤꯂꯤ ꯑꯦꯛꯁꯦꯁꯤꯕꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡꯁꯦ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯤꯒꯤ ꯄꯦꯔꯥꯃꯤꯇꯔ ꯇꯔꯨꯛꯁꯤ ꯐꯖꯅ ꯐꯣꯂꯣ ꯇꯧꯔꯒ ꯇꯧꯔꯤꯕ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯂꯥꯟꯁꯦ ꯕꯦꯁ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯄ꯭ꯂꯥꯟ ꯑꯣꯏꯔꯅꯤ ꯑꯗꯨꯗ ꯁꯤꯝ ꯇꯧꯕꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯟꯅꯔꯅꯤ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯅ ꯑꯩꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯐꯥꯎꯕ ꯀꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯊꯝꯅꯤꯡꯉꯤꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣꯁꯤ ꯀꯣꯟꯇꯦꯟꯠꯁꯤꯡꯕꯨ ꯄꯥꯝꯕꯤꯔꯒꯗꯤ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯥꯒꯤꯗ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯏꯟꯐꯣꯔꯃꯦꯇꯤቭ ꯑꯣꯏꯕ ꯀꯥꯟꯅꯕ ꯄꯣꯠꯁꯛꯁꯤꯡꯁꯦ ꯑꯩ ꯃꯊꯪ ꯃꯊꯪ ꯁꯤꯌꯔ ꯇꯧꯅꯅꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ